अहानबदा मरुवे पाउ पिजरी इसिंग ना थुमलबा मफम अयामबदसु इसिंग कंथबा होनरकले मफम कयादा मणिपुर फायर सर्विस ना मियामगी थकनबा इसिंग मतेंग पांगली हेल्थ डिपार्टमेंट नसु लेमना मेडिकल कैंप सिंग पांगथोकली मालेमगी मफम अतैदा ngasi वर्ल्ड एनवायरनमेंट डे गी थौरम पांगथोकनबगुम ngasi मणिपुर गी मफम कयादसु नुमित थौरम असि पांगथोकनरी अमदी बांग्लादेश दा लाल हौरिबा पर्वतियो सत्यग्राम जना समाति समिति गी नुपी अहुम यावना लुक असिगी असोकपा मियोय 16 अगरतला सिटी पुलिस ना त्रिपुरा मेडिकल कॉलेज मनाक्तगी फागतपा ngomkhre खुरुमजरी ISCOM मणिपुरी पाउ मियेंग ताबिरिब सिंगबु तरामना ओक्जरी हौजिक पाउ मचा खाइना पिजरी इम्फाल फाउदुना चेलिबा तुरेल सिंगी इमाई तपना तपना हंथखिबना हौजिक इसिंगना थुमलबा मफम अयामबदसु इसिंग कंथबा होनरकले अदुमकु लमदम असिदा इसिंग इचाव थोकलखिबा असिदा ngarang फाउबदा अनौबा लैकाई हुमफुनिथोय अमगसु इसिंग थुमजिनखि हाइरी Directorate of Relief and Disaster Management na thokiba cherol amagi matung inna ngarang phawbada laikai chatruk nimphu humdoi sokhanki amadi haukiba pung kunmari da nauna laikai humphunithoi sokhanduna hauzik phawbada ichaw asina sokhankiba laikai chatre sumna manga yaure hairi haukiba pung kunmari da मियोय समापन निपान इसिंग इचाउना सोखनकी ngarang phawbada मियोय लाख अमगा लिसिंग हुमफुमंगा चनिपान हुमफुत्रा मापन सोखनखिबनी अमदी नौना मियोय समापन निपान सोखनदुना हौजिक phawbada पुन्ना मियोय लाख अमगा लिसिंग हुमफुनिपान चात्रेत मरिफुतरेत इचाउ असिना सोखनली हौखिबा पुंग कुनमरीदा युम चामगा निफुमापन मांग ताखनखिबा असि थारगा हौजिक फावबदा पुन्ना इचाव असिदा युम लिसिंग कुंथ्रा मंगागा चहुम निफुनिथोय मांग ताखनख्रे इचाव असिना थुमजिनखिबा मफम सिंगदगी मियोय चामगा मरिफु साफगदबा मफम सिंगदा होंदोंनरखी अमदी हौखिबा पुंग कुनमरी असिदा सा तरा सिख्रे अमदी लौ उबा याबा मफम हेक्टर कुंथ्रानिथोयगा पॉइंट निपान नौना इसिंगना थुमजिनख्रे हौजिक इचाव असिना हौखिबा पुंग कुनमरीदा तोंगान तोंगानबा स्ट्रक्चर तरा मांग ताखनखी अमदी मफम कयादा लैंडस्लाइड की थौदोक निम्फु तरेत थोकी हाइना डायरेक्टोरेट असिगी चेरोल असिना मखा तारकली था तरुक खक्ता ngairiba angang ama masa kana ngamsilaktabadagi मणिपुर फायर सर्विस की रेस्क्यू टीम अमना मतम चाना लौथोरक्तुना डॉक्टर की मनाक्ता खुदक्ता पुदुना लायेंगबदा अचौबा मतेंग अमा तौबा ngomkhre थौदोक असि ngarang नुमिदांग अथेंगबदा हौजिक इसिंग थुमदना लैरिबा वांखै मयुम लैकाइदा लैबा वांखै मयुम सुशांति देवी कौबी असिगी था तरुक खक्ता ngairiba angang asi मसा कना ngamsilaktre मतेंग पांगबियु हाइना मणिपुर फायर सर्विस ता पाउ पिरकपदगी फायर सर्विस की टीम असिना एम्बुलेंस रेस्क्यू बोट नसिंगबा खुदक्ता पुदुना ममा अमदी अंगांग अनि अदुबु टेक्ता काइदना अरामबाई टेंगोल अमदी CRPF की मतेंग याउना पुथोरखी तुंगदा टीम असिना चिंगमैरोंगदा लैबा अंगांग लायेंगलिबा डॉक्टर TH नबचंद्रगी युमदा पुरक्तुना अना लायेंग चथहनखी अमरोमदा मणिपुर फायर सर्विस ना ngarangsu इसिंग थुमजन खिबगी ngapigani thumjin khibadagi awaba kaya nangliba miyamgi damakta ahumlak suba tangkaki oina porongpat nongmaibung ayangpali wangkhai kongba bazar amadi kongba irongi mafam singda chatuna miyoy kaya safagadaba mafam singda hondorakpagi thabak paikhatki loinana mafam kaya da miyamna thakna chanaba ising singsu yenthoki स्टेट असिदा हौजिक थोकलिबा इसिंग इचाव असिना सोखलबा मफम सिंगी मियोय सिंगना लैबा तोंगान तोंगानबा रिलीफ कैंप 16 मणिपुर लैंगा की हेल्थ डिपार्टमेंट ना मेडिकल रेस्पॉन्स पीबा ओइना लेमना लायेंगबगी कैंप सिंग पांगथोकनखिबगा लोइनना मथौक ताबा हिदाक लांथक सिंगसु लेमना यंथोखरे ngarang lemna लायेंगबगी कैंप पांगथोखिबा मफम सिंग अदुदी मैतै मयेक हाई स्कूल OLA लंपाक IVST डिंकू रोड
Youth Hostel Kumalampak Kongba Laisram Laikai Losing Sanglen Kurai Singangwam Laikai Kurai Ningthobum Laikai Kurai Laisram Laikai Kurai Sajor Laikai Basikong Torban Community Hall Basikong Kongba Irong Basikong Panthoibi Youth Club Khonghampat Khunau Hayel Community Hall Awang Sengmai Paro Community Hall Amadi Kangna Tombini Masigi Matakta Senapatida Hangba Mioi Samaga Nipunipan Lairiba ADC Relief Camp Tasu Health Department ki Mioi Singna Lem na Laing Bagi Camp Su Pangthoki Malimgi Mafam Ataida ngasi June Manga World Environment Day gi Thoram Pangthokna Khibagum Manipur gi Mafam Kayada su Numit Thoram asi Pangthoknari World Environment Day ga Mari Lainana ngasi Imphal East District ki Manung Chana Lairiba Sabungkhok Playground da Khwai Ihul Foundation amasung Youth and Students Welfare Club amadi Sabungkhok da Lairiba Mioi Kayaga Loinana U Chara Kaya Thakre Ngasigi World Environment Day gi Thoram aduda Khwai Ihul Foundation gi Secretary Loktongbam Nilo YSWC gi President Songtham Amujau Sabungkhok Village Development Committee gi President Tensubam Paka Sabungkhok Mairapaibi gi Secretary Seram Memchana Singba Maroiba Mioi Kayasu Saruk Yaki Ngasigi World Environment Day ga Mari Lainana Sinba Thoram aduda Environment Activities Manikanta Mutumnasu U Chara Kaya YSWC Club ta Kusinaraki Ngasi World Environment Day gi Thoram aduda Saruk Yakiba Khwai Ihul Foundation gi General Secretary Loktongbam Nilona Phongdokhibada Aikhoina Mamang Sahi Kaya dagi U Chara Kaya Thakre adubu Tharaba matungda Hanna Yengbidana U Chara Sing adu Hingbagi Chang asi Yamna Nemi Aikhoina Thariba U Chara Sing asi Tangai Phadana Senabiba Mathautai Amasung Malemgi Oina Honglakliba Aing Asa Asidagi Karata Oirabasu Kanba Ngamnaba Aikhoi Pumna Mangna Honaminasi Ngasi Maksu Manipurgi Singi Mafam Kayada Uwa Paktaknana Yanthakibana Nong Khazik Subada Tampakta Isaugi Awaba Kaya Thogaliba Asidagi Matam Kharagi Matungdadi Asigumba Khudongthiba Asi Thoktanaba Aikhoi Pumna Mangna Honaminasi Haiki Foundation asigi member asini waikhomna haikibada saukhalakpagi matung ina plastic asi sizinadaba yadraba posak ama oiri adubu sizinaba loiraga mafam chana loisenba mathautai plastic asina thawai panba aikoi mioiba khakta natana sa usek uwa lengli panliba pumnamakta amangba piri maram asina plastic sing asi mafam chana loisenba amadi recycle tawba yaba singna recycle tawnaba mafam chana thambiduna mari lainaba mioi singda sinbiduna Handak World Environment Day gi pandam oiriba and plastic pollution gi mai paknaba aikoi punna honaminasi haina su phongdokhi Amaromda numit asiga mari lainana punna hingminaba marup waitonna haukiba mamangi sahida thakiba uchara sing makhatana hingnabagi semjin sajinba loinana sikiba pambi sing anauba thajinbagi thoram pangthokre punna hingminaba marup waitonna khul asida amadi khul asigi akoibada uchara sing haukiba matam khara asida thaduna amadi thariba pambi sing adu ngak senduna hinghannabagi Honaduna lakpane Irisa pumna mangnasu aying asagi kalbu ngakna thamnaba asa isagi akoibada uchara amatang oirabasu thaminasi haiduna appeal tawrakle June ki tang manga World Environment Day ga mari lainana Lukram Lerak Youth Club na Urban Forestry Division Multipukri Government of Manipur ga khusam naraga club asigi akoibada upal chamarom thakre ngasigi upal sing thabagi thoram aduda aribam premananda sarma forester urban forestry division mantri pukri club asigi president Susil Soibam secretary L Sanjit Kumar vice president M Manoranjan finance secretary Thiam Dhananjoy club asigi advisor Sarachan Thiam Social and Cultural Activist Rakesh Naurem Amadi Club Asigi Maruiba member Kayana Sharuk Yaki Upal Thabagi Thoram Aduga Mari Lainana Club Asigi President Susil Soibamna
फोंदोखिबदा ngasi World Environment Day ga mari leinana upal sing asi tharibagi maroiba maramdi malem asida ai ngasagi khal kaitharoktuna ngasi mioiba amadi thawai panba singda piriba awaba saitheng kaya asidagi kharadang kannabagi wakhalondani ngasigi numit asina lakpasida malemgi miyamna sungsoi soidana upal amamtang thabiu haiba pauzel asimasu pizari haiki June ki tang mga lisingani kun mga World Environment Day ga mari leinana chairau singbu nungtigi kazaba amadi environment bu semkatpada thawai hakjang yauna thabak tawjariba singmi timna chairau singi akoiba mafam sing luna nana thamba eco friendly oina thambagi pandamda u charai yangkhai hena thakre Hauzik honglakliba phibam mahosagi khal kaitharakliba ising ichau toina thoklakliba amadi sabagi chang hengalakliba asibu khanthabiraga yariba makhai miyamna u chara amamam thabiduna eco green oiba manipur ama oibada saruk yabiyo singmi team group asida sinpham manadaba mioi loinamak yaujai hakjang phanbata natana mahosabu yokhatpada mamang thana chachaba group ni Tungdasu singmi timna chairau sing nataba mafam ataidasu mahosagi khalbu kaidanaba honabada saruk chauna yagani haina phongdokki World Environment Day ga mari leinana ngasi singjamai singam thakta leiriba CRYDA club na konba mafam singda u chara kaya thaduna hauzik honglakliba environment gi phibam asibu phagat hanaba honabagi thaugai club asigi President ke Ajit Kumar na luching laga club ki thaumi singa loinana longmina khre uchara thabagi thoram aduda laikai gi naha oiriba mioi kya su saruk yaukhi Hauzik paugi marathatna atenma break amatang longminasi Financial, marriage, amadi career consultation gidamak June gi tang ahumdagi tang mapal faubada Acharya Lilu Haudism ga unaduna tanabagi khudong chabalobiyu June gi tang ahumdagi tang mapal faubada Crystal Gemstone jingbadasu offer pijari loinana yengbi bahiram amadasu free consultation gi khudong saba pizari irai namit khuding gi oinasu free online consultation gi khudong saba lowi nabagidamak Acharya Lilu Haudizambu follow tawbiramu tarot card reading gi courses sujat hazari consultation gi damak pizariba contact number 9667805311 natraga 9667619776 asida ngasimak booking tawiyu ahan balakpada kudong jaba pizagani consultation address na Infinite Intuitions Energy Institution gi Imphal Office Uripok Center Break ki matungda taramna oksari hauzik pau makhatana pizari Kumbi AC ki polling station kuntra mangagi praja miyamgi awana ana yek kana lejudraba mioi sing yauna AC asigi tongan ba mafam singi miyamna sathok sasin tawbada khudong sadaba lairamba lambi thong sing team of wangkhem sobana sembirakpa asida Kumbi Municipal Council gi ward number 4 polling station 15 gi yumthong samaga yangkhai gi voter samri yangkhai henbagi praja miyamna mapung phana sogotuna amata oina chaminargani haiduna ngasi social activist national awardee wangkhem sobaga loinana chawkhat thaurangi matangda punna khananainabagi mifam ama Kumbi laibung makhong community hall da pangthokre mifam aduda maikai adongi praja miyamgi lifeline lambi ama oiriba Kumbi thongkhong dagi Kuga Turel Mapan Lambigi Itai Wapokpi Pauduna Chatliba Tanga AC gi Kun Kaya Chakigadaba Lam Kumbi Assembly Constituency Manungi Lambigi Saruk Sing Asi Suksem Sembidre Masi Karidagi no Haiba Taragadi Aikogi Miyamna Thamoi Sengba Luchingba Khalaudabadagini Maram Aduna Praja Miyamgi Damakta Yengbirakadaba Misak adu haujiktagi wakhal tawba yare aikoi Kumbi praja miyam pangsillaga
leiragumsi aikoi pangmalle mina hairiba makhai yaba mina tawriba makhai yaba toklasi aikoi asi karamba thakta hingsige karamba thaki miga manana hingsige haibadu khanba matam yaure maram aduna afaba leader karamna khangani haibadusu punna khantamina bagi matam oire haiba wafamsing phongdongnaki social activist national awardee wangkhem sobana hai aikoi gi future asi nungai yaifana hena masak thokpa ama ohenba haibasi hawgalagliba youth sing semgatpa mathau tai aikoi gi youth sing semgasi haiba tarabadi nisagi ipaktagi lapthokhanba darkar oi youth sing masa mau phahanba yamnamak mathau tai hairaduna sarkarna war against drug haiduna sangsiliba khongjang asi thamoi sengna sangsinbagi mami adudi aikoi uba phangdri aduna aikoi gi nahasing asi drug ki ipaktagi lapthoknabagi damakta drug ki problem asi solve tawba ngamnabagi damakta thamoi sengba luchingba khara state asida mathau tai phongdokhi Bangladesh ta lal hauriba parvotiyo Satyagram Jana Samati Samiti PCJSS ki nupi ahum yauna lup asigi asokpa mioi tara humdoi haukiba June ahumgi numidangda Agartala City Police na Hapanya da laiba Tripura Medical College manaktagi phagatpa ngaumkhre paugi likul amagi matung inna hairiba asokpa mioi tara humdoi asi haukiba me kunma pandagi kuntra humdo ngapigani kuntra mathoi phauba makhoigi loop asiga yanadriba United People's Democratic Front UPDF ka Bangladesh ki Sitagon Hills Track ki Pancharida nakal anigi marakta khuthongnabagi thogdokta asokapan nangba singni haina thajanari asokpa sing adu layengnaba India romda sangsilak kibani hairi Makoi sing adubu ngarang korta puthoklaba matungda makhataba logi oiba thabak sing paikhalakani hairi PCJSS Santu Group haina khangnariba lalholup asigi chairman Santu Larma haina khangnariba mioi asi Bangladesh Army amadi Mohammad Yunus anina CIST Regional Council gi chairman ohenduna thamlakhibadagi Indiana mahaki mathakta miyeng sangduna lagli Santu Larma hogzi Bangladesh ta Minister of State ki thakta ikai khumnaba piduna thamli loinana mahaki PCJSS Santu Group ki lanmi sing asibuna mahaki lanai army oina thamli mahak asi Pakistan gi ISI gasu aronba mari thamba misak ama oibata natana mahaki lusing makhada Tripura da anauba lalolu Tripura United National Front koba ama semgatpada jingnaba laibadagi mahaki mathakta Indiana kupsen senari Meghalaya da state asigi oijaba ahanba oina yat ngarang Meghalaya gi Chief Minister Conrad Sangmana umyam lekta launch tawkhre nauna isingda koinaba semliba yat asina State asida lam koirakpa singda anawa makhalgi mathel ama piba ngamlagani amadi lek asigi akoibagi phajabasu lam koirakpa singda uba phangalagani ngarangi thoram aduda saruk yakhiba Chief Minister Conrad Sangmana haikibada Meghalaya hariba state asida masagi sahi kungi makhada laiba nahagi masing asi Meghalaya gi apunba misingi sang sada yangkhaida oiri Maramasina hariba nahasing asibu thabak phanghannaba kanna honari umyam lekta hogdokhiba yatki khudong chaba asida natana lek asida water sports makhal kaya amadi hi honduna sanabagi khudong chaba kaya makhata na semgalagani haina su thajaba thaungki All of you know that Meghalaya is a very, very young state. Almost 50% of our population is below the age of 20. Therefore, it's a very, very important group. I keep telling people that it is the Gen Zs, Gen Alpha and the Gen Beta that makes up majority of Meghalaya. And hence, for us as a government, we need to really plan very well to be able to cater to the needs of this young generation, which is almost 18 lakh plus in terms of
of numbers, set the foundations correctly for them to be able to then provide an opportunity in the years to come. And therefore, all of this planning is part of the thought process we have. Umiam, as you know, has been something that has not really reached its true potential when it comes to the development of tourism. And as you're aware, we are doing many things apart from the entire sailing and using the different water sports in Umiam. You are aware that we are developing and creating large infrastructure. So where we are right now, this and the section next to us, we will be developing this into most probably one of the best resorts in the entire eastern region. And we are planning to put up a very, very high-end resort out here. The process is already on. I think in about a month's time, we should have the developers on board. And hopefully in about 2 years to 3 years' time, we should be seeing one of the best resorts in the entire eastern region and maybe one of the best in the country. Parliament ki nongzu mifam lagliba July 12 hauragani. Handaki mifam asi laibak asina Operation Sindur sathakiba matungda pangthokadabani. Parliament ki ahanba mifam oigadori. Ngarang New Delhi da paumi singda wa ngangbada Parliamentary Affairs ki Union Minister Kiren Rijiju na hai Parliament ki nongzu mifam lagliba July 12 August 12 phawba pangthoklagani. Nongzu mifam pangthoknabagi matam asi Defense Minister Rajnath Singh na chair loduna phangkiba Cabinet Committee on Parliamentary Affairs ki mifamna recommend tawkhibani haina mahakna phongdokhi. Mifam asi kaunabagi recommendation adu President Draupadi Murmu da tharagani. Operation Sindurgi matangda khananaba Parliament ki akhanaba mifam ama pangthoknaba opposition lusingba singna demand tawringai marakta nongzu mifam pangthoknabagi matam asi laukthokibani. Opposition ki demand asigi matangda hangbada minister na rules singi makada isu khudingmak nongzu mifam manungda khanaba yagani haiki. Panba yabadi haukiba May 12 da misam 12 hatkiba Pahalgam terror attack ki paukum oina Indiana Operation Sindur asi Pakistan da sangjafam piriba lalhauba singi mathakta attack kaya sathakibani amadi lalhauba kaya ama hatkibaga loinana makhoina lainaramba yum kaya amasu thugaiba laikhrabani. Hauzi aroibada maroiba pau amuhana pizari. Ising na thumlaba mafam ayambadasu ising kangthaba haunaragle mafam kayada Manipur Fire Service na miyamgi thaknaba ising mateng pangli. Health Department nasu lem na medical camp sing pangthokli. Malemgi mafam ataida ngasi World Environment Day gi thoram pangthoknabagum ngasi Manipur gi mafam kayadasu numit thoram asi pangthoknari. Amadi Bangladesh da lal hauriba parwatiyo Satyagram Jana Samati Samiti gi nupi ahum yauna look asigi asokpa miyoi 16 Agartala City Police na Tripura Medical College manakta gi phagatpa ngamkhre. ISCOM na sandok seba pungja sipaw gi paw matang swaida loisinjare makha taba paw gi damak ISCOM bumiyeng taduna dumak lebiyo.